वीडियो असी मरु ओइना नुपी सिंगी दमक्तनी अखोइगी इमा सिंग इचे सिंग इचन सिंग लैरिबा नुपी खुदिंग मक्की दमक्तनी ओक्तबदगी ओक्तब नुपा ओइरबसु फत्तबदगी फत्तब नुपा ओइरबसु मागी थमोइदा अल्लाह बुकीबा ईमान मचेत अमतंग यावरबदी महागदो सुपसोई सोइदना अवनबा अमदी लाकन अदुना वारी असी पुन्ना तामिन्नरगा करी करमना मतौ करमना ओक्तब नुपासिंगबु अचुंबा लंबीदा पुरक्कदगे हाइबदु खंगमिन्नसी नुपी ओइबिसिंगना वीडियो असिबु शेयर तौबियो करिगुंबा नुपासिंगनी येंगबा तारगदी इचे इसन सिंगदा आइगी नक्नबा मरी मता सिंगदा शेयर तौबियो सुपसोई सोइदना कानबा फंगन वारी अदुदी असिनी नुपा अमखक लेरम्मी नुपा अदुना मागी नुपीबु अदुक्की मतिक ओत नैदुना लेरम्मी फुबीरम्मी चैबीरम्मी ngangbirami adubu magi machaagi mamangdadi magi nupi aduda mana phubidi chaibidi ngangbidi otbidi naibidi adubu nongmadi mahak yamna sauduna halaklami mahak control tawba ngamlamde maduna maram oiraga mahakna mahaki nupi adubu angangi mamangda fazana phuram magi nupi adu adukki matak ikairami मरमदी महाकी मचागी ममांगदा महाकबु फुबीबा अदुदा इकाइरम ममाइद थाबा मरमदगी ममाई खामदेगलमी मचिंदे ई तारमी अदुके मतिक नुपी अदु मथ्वाई नुंगाइरमदि हाना फुखिबा कयादुदगी हंदक फुरीबा सिने हेना अदुके मतिक नुंगाइरमदि नुपीदु ओ खोंगना कपलमी मरमदी ममांगदा फुखिबा नैखिबसिंगदी मचागी ममांगदा फुबीरमदे अदुबु ngasi macagi mamangdu furakpaduna maram oiraga adki matik ikaiba phauram nupaduna hangi nupidida karigino ngasi nangne hanadagi hena o khongna kaplauriba tawribas nupiduna harame maramdi nangna ngasi aigi ichagi mamangda aibu phuba aibu izzat laihandaba asina maram oiraga aina kaplibani maram aduna ai khangba ngambagi pangal leidre nupiduna harage ngasidi nangbu aina mahusagumna thadoglaroi aina nangbu complain tawgani haigani pung khudingmakta nangbu waragangani nupa aduna hairagi aina nangbu yumdagi mapanda thokhangani khanbra kanada nangna complain tawgani asumna hairaga nupa adu hogatkhre aduga thongnaw loinamak lonsinkre nupi aduna hairagi nangna thongnaw loinamak lonsinkhraga aigi contact list punamak nangna loinamak thingzille khanbra masi taba matamda nupa aduna amu hogalaglaga mahaki phone adu lawsinkhre aduga makhawda hapchinkhre aduga hairagi yango thongsu thingzille thongnaw su lonsinkhre nangi phone su lawsille nang kanada hojik complaint tawgadawriba nupiduna hairagi phare nangna thong thingjin khrei thongnaw lonsin khrei mobile solution khrei aibu jail da thambagum amagumna thamlaga aina complaint tawbada thingba ngamgani khanbra nupa dun harage nang kari tawdoriba thong lonjin khrei thongnaw thingjin khrei mobile line hapchile nang kari tawdor nang kai dawdoino hanglam kanada nang complaint tawdoriba hairam nupi duna mafam mudagi hogatlaga bathroom da changlami nupi aduna bathroom da changkhiba aduda nupa aduna khalami o mangna bathroom dagi changlaga thongnaw dagi thokhinaba honagadaba mali haiduna mahangna yum dagi mapan thoklaga maningom da chatlaga bathroom gi thongnaw aduda ngaiduna leiram kuina ngairammi nupa aduna adubu nupi du thoklaktre dadagi nupa adu amugi imung chang injilakle aduga nupi adubu ngaiduna dum leirame nupi adu bathroom dagi thoklage mama edu su isingna pumcho chole makhochu chole makhongchu chole maramdi nupi adu bathroom da changlaga wazu tawraga thoklagle aduga machin adudagi nongmi tawrammi aduga hairage ai ngasi nangbu complaint tawgani adugumba aduda nangbu sembirakhiba aduda nangbu aigi nupa oina pibirakhiba aduda
nangbu nupa moina sembirakiba aduda ai ngasi kasam chaduna hairibani ngasi di mahangonda nangi complaint tawgan mangonda di kari mata farak oide nang na aigi thong thingjilebasu nang thong nau thingjilebasu aigi mobile lausan khrabasu adubu maha ki thong di kanam na thingba ngamde adugumba aduda ina complaint tawgani padu tofum khanglamde aduga changaga chair da famlam nupi aduna musalla lauthare aduga nupa adugi mamangda musalla tharamme aduga hare ngasidi nangi complaint tawgani aina Allah da nangi complaint tawgani nupa adu tofum khangdre ngaure kire adugu oining ba oirasu yu thakpa mi bu oirasu nisa chaba mi bu oirasu angau bu oirasu Allah bu kariguma mana ki balairo thamoi di man machet amakhatang yaurab adu oiba taragadi ma compulsory homlakan phare nang yamna kallidana nang yamna thawidana adubu ai nangonda karimda tawpungamde tawbutabu nang bungambada ina soidana badwa tawgani adudagi nupi aduna musalla thakre ne laukre namaz son bahukre sangna ruku chatkre sangna sajda takre namaz nungde kapna namaz sonkre nupa adu tofum khanglamde kirammi kaplak phawba niklammi adubu namaz solibanina lephanbasu yadabagum taw nupa adu kadi ai tawgadurmo haiduna ngawramme aduki matik kiramme maramdi nupa aduna khalami imada icheda ichanda laikai miyosingda haiba taragadi aina tawbungamme adubu kadino mana musalla tharaga Allah da ibu badwa tawriba si haiduna nupa adusu kiraklami kari no mana ni riba hairiba si haiduna kirami aibu sikhro haina ni ribra cancer oiro haina ni ribra na khro haina ni ribra kari ni ribano haiduna nupa adu adukumati kirami nupa aduna namaz leban badi yadabanina namaz loiba ngaiduna dum leiramme koina leira matungda nupi adu namaz sonba loiramme salam phireiro matungda nupi aduna dua tawgadagi khut adu thangatpa matamda nupa adu chensilaklaga makhutu phajilame aduga harame ei Allah ki bandi karino nangna sajda sangna tawduna aibu badwa tawriba si karigino aibu badwa tawnabagidmak nangna hojiksu khut thangatli yare tokpiro nupiduna nupa adugi makhut adu satoklaga harage nangna kari khalli nangna aibu ichagi mamangda phuraba mai khamde galaba chindagi itana phuraba fawda aina khut thangaloi dua tawroi haina khanbra sita badunu pa adu humang chen tharaklami kiraklami aduga harame hey Allah ki bandi aibu ngakpiro khuda ki kasam ai matung tawro ai khanghoudadani ai soikrabani ai sauman khibani ai sumaina tawningdabani adubu Allah khaki khallaga aibu ngakpiyu khud hangat kanu dua tawranu haidunu nupa aduna nupi adu kanna hairamle masita matamda nupi adu noklaki aduga hairage nangna khanbada aina solibasi nangidamak badwa tawribani haina khanbra natte nangbu sauhalliba nangbu fattaba lambida puriba shaitan adugidamak aina badwa tawribani nangbu badwa tawba natte ai adugi amna pangba nupi natte karigidamak aina aigi ipuroibabu aina badwa tawgadiribano nangbu puriba fattaba lambida puriba shaitan adugidamak aina badwa tawribani ngasi nang naingonda phubada aina nangbu badwa tawgadaba natte amuk hanna kaidaunungdasu aina aigi ipuroibagidamak badwa tawroi ai tawde nupaduna masitaba matamda khalami o aigi nupina aigi damak dua tawriba aduga shaitan buna namthana aigi damak dua tawbiriba mapi chen tharaklami aduga mahaki nupi gi makhut adu chuplammi aduga hairammi aina ngasi wasaklibani ai amuk hanna nangonda aranba mongda phuraroi chairaroi nganglaroi otlaroi nairaroi haiduna nupaduna kaptuna hairammi